Kuki singna jiri gi asiba taramathoi DNA test tawba yaroi hairabasu asiba sing DNA test tawba loire refugee confirm oire hairi. Uchariba video si Kuki singna makoigi asiba hakchang taramathoi adu makoigi origin ni DNA test tawba yaroi haibagi protest tawbagi mami aduni. WhatsApp group tagi leak oik pane haba Kuki masel sanabagi translate amatang miyam da thamjari. Kuki militants singna fa khiba mioi taruk ki exchange oina demand khara torokpa yabagi oithokpa leirabra. Kuki militants singna fajinkhiba mioi taruk hadaudrabanina hojikti problem orakle haina Kuki militants singna wari sanaba horokle. Makoi taruk tugi exchange oina ahanbada CRPF DIG maitei masa ama yauriba du transfer tahonba. Anisubda Kuki militants taramathoi hatpada chenaba CRPF personnel sing terminate tauba. Ahum subda Kuki taba jaga dagi CRPF personnel thamdaba. Mari subda CRPF thamba taraga di pung taruk tagi hena duty tahondaba. Manga subda operation chathabada CRPF yaudana Kuki police khaktana tahonba. Taruk subda Surcharmpur Phezol amadi Technopol district ki SP Kuki masana ohenba. Jail the fazin duna lairiba mi singa exchange tawbana karisu kanarui haiba wafam singsu yauri. Lau yainaba paiduna thamba phawmai thadok lamle. Kundrakpam AC manung channa leiba pukhaw naharuk mamangda leiba pukhaw lakolda paiduna thamba lausal mangarongi phaw sakhangdaba singna mai thadok lamle. Lau asigi mapuna pukhaw khabamdagi laisom samungau kawi hairi. Kanana kari maramgi phawboi asi mai thadok lamlibano haiba khangma ngamdri. Potchai mamalwangna yonba dukan sing fagatuna chairak piba hawrgani. Miyamna su makhagi helpline number asida complaint tawbiyo. Sarkarna lepa mamaldagi thoidok hendokna karbar wala singna potchai mamal tangna yoliba natraga yondrabra haina yangsinnaba official oina numit khudingi drive chathaduna yangsinlagani haina CAF NPD Joint Secretary Robertson asemna thokhiba order amagi matung inna khangalakli. Drive asida kanagumba dukandar singna sarkarna lepa mamaldagi henna yolamba thengnarabadi logi matung inna cherak piragani. Consumer singna complaint amadi inquiry tawninglabdi makhada piriba number asida paw phawbiba yagani hain update tawrkle.